ngase phong tongan manipuri sifong amasung thokiba thogdo wathok maroibi ipauk myamna thamjagi ahanbada sanalaiba paukse digi lokusaraga kombi gi hautak financing da singyan wa satkiba maitai mari thiba khangkidre thiba satluba timda Kuki singna bom ani nungmai round kun kapsilakre thiba khangdriba miyoi mari oinam roman maitai sai nifuga manga apokpagi ming opisak akasai wa number 7 ani suda ahanthem dara maitai se yangkhai gatru apokpagi ming laikhidrab e apiksau maitai akasai wa number 7 ahum subra thaudam ibomsa maitai se yangkhai ga humdoi apokpa laikhidraba pangoi akasai wa number 7 mari subra thaudam anan maitai se kun gatret apokpagi ming ibomsa akasai wa number 7 Kuki singna namna khundaba mafam singda sangluba maitai ayamba amuk hana halakhidabagi wathok marakta Bisnupur amasum Chuchampur district ki lonaba mafamda leiba kumbigi hautak financing da ngasi ayuk singyan masatkiba mapa masa yauna maitai mari halakhidre thibi yaba thibada su phangre thajaba yaba mafamdagi phangba paun hai khunja mari edu ngasi ayuk pung mangarom tabada haunaraga singyan masatkibane makhoi mari mak kumbi akasoi wa number 7 da ngaktani makhoi adudi oinam roman sei nifuga manga apokpagi ming pisak ahanthem dara sei yangkhai ga taru apokpa laikhidraba e apiksaw thaudam ibomsa sei yangkhai ga humdoi apokpa laikhidraba pangoi amasum maki masanpa thaudam anan maitai sei kun gatreni ngasi nungthil pung amarom tarakpada singi saruklomda nomai kapagi makhol khra takhi nomai makhol adu tabadagi khunja sing arai kusukulai sing paina dunu masanga thoksana bo honari tanja duda makhoi mari sing chanba sakhibadagi halaktre habdu imung manung singna pau tamlaknarakpadi khangnarakpani police tagi phangba paun hai maike edom na mathau toriba maha regiment gi kangbuna Bisnupur district police ta maitei sing chanba ka narakli bisi thingbina ba hairakibale police na thingna bo honari tanja duda nongmai makhol tarakhi amasung khunja mari halakhidabagi pau tarakibane Miyoi mari sing chanba sakhrega halaktabadagi miyoi mayam ama tholaktuna thinanaba singda khanaba horaki tanja dur Kuki militant singna pampi Kuki gi bom ani kapsinduna attack taraki madugi matung tarakpada nongoi round kullom su kapslaki nongthil pung ahunga makhairom tarakpada waida hauktak singi hek singkhong da leiba hauktak tampha khunau thauba leikai amadi hauktak tampha khunau awang leikai da Maisnam singsang hairga khangnaba Bisnupur district amasum Chuchampur district katainaba singthaktagi bom mari ahanboina kapthrakibane maduda hauktak tampha khunau thobal leikai gi community hall mayada anita duna pokaki bom mani amana community hall gi meter samarom lapna mamang thangma sarta leiriba pukri eni gi mayada ta duna pokaki hari oirakliba phiba maduna maram oiraduna thiba khangdra leiriba miyoi mari du phangnana bagi damak Bisnupur district police commando gi kangbu singlomna kakhatuna operations adakhi khudong thiba yaba mafam kaya marum yawba maramna numidang gi matamda army gi mateng loinana mangkhiba miyoi mari thiba gi thabak sadakhi adubu makhoi mari numidang athengba phawba phangbagi paul laiti thawdo sugi matana kumbi lamlongda leiba jaya khangemam kawbi maira paibe manhai ngasi Kuki singna khangogdana hauktak tampha khunau thobal laikai amadi hauktak tampha khunau awang laikai de bom amadi nongmai kaya marum kapsilakpa sina khunja singmi painare loinana singyan masakhiba miyoi mari numidang athengba phawba halaktriba si asu engam asi ana yaromnabadi state government amadi central government daita pugadabani singyan masakhiba mafam asigi akoibada central force na ngakliba mafamni hauju phawi oina khunja singda asu apan pau phangdri Central Force amadi State Force ki team kya suma phamadu thomjindunu laikhrairi panmaya bari sing chanba sakhiba mafam adomda Kuki singi khul tarami adubu kangluk irang asida Kuki gi khul singadu mai thaduna tandhokiba laikhre masida sinatana Kuki singna namna khundaba mafam singda satkhiba maitai kya marum ama hatkhre haibadi khanglaga asiba masa phangdabiki wothok mayam ama lairibani ngasi thiba khangdriba miyoi marisu tambangamdri haina paushna makhatana phongdorakli Amaramnana Kuki na Krishna tombi hatnaba hotnaramle Kuki militant sing apaba makalgi nongmai sizinaduna moreda mathau tawribi special commando gi SP Thoksom Krishna tombi da ngasi numidang wairam pung 7:50 ga mangarom taba matamda attack torkre special commando gi SP Krishna tombi na lusing matim ma ngasi numidang wairam gi pung phamadu gari da normal patrolling sakhi tim maduna more 1 number 7 more hospital manak yorakpada Kuki militant sing apaba makalgi nongmai sniper gum sizinaraga SP na tong liba gari tamna nungmai rong tararong kapsinduna attack torakibane adubu commando personal singi marakta aso apan amata yahodre amaromdana hoyen mamom gi thaumi taraga nithoi nimit humni gi remand lokre
nupi paumi kangbu amaga ungkhanakre social media da viral oirakiba video amada nupi amabu tamthina phubada senabani haiba huyen mamomgi thaumi taragani thu numit humni gi police custody rima lokre chief judicial magistrate Imphal West ki court ngasi huyen mamomgi thaumi taragani thu esi puthoraki loinana court na makoi taragani thu ngasi dagi hauduna tha asiki taragani thu fauba numit humni gi police custody rima lokthakibani makoi bu court asida puthorakani tabadagi huyen mamomgi thaumi kya court manunga masu mapana punsinduna lekhi police na akan ma section tharang lakhotuna asoi angam thuandana 21 oiriba huyen mamomgi thaumi taragani thu edu court ki puthoki court ki 21 sing asi bu thokhraba matungda gate hanadagi lairiba thaumi sing aduna kholaw kya lauduna pn ba phungdoki parmayabadi huyen mamomgi thaumi taragani thu edu Imphal Police Station lokhatpa FIR number 0601/2024 gi makhada IPC gi section 326 354 50638 amaso 66E ITLF 2000 gi makhada case register tawduna ngrang lokhatkibne nupi pawmi kangmu amaga ungkhanakre nupi ama tamthina phurubaga mari lainana police na faraga puthorakpa hoyen mamomgi nupi taragani thoi court puthorakpada video number yaroi haidun athingba pirakpana maram oiraga pawmi singa hoyen mamomgi atopa thaumi kharaga gi marakta yamna sauna ungkhana bathokre thawdo odu faraga puthorakpa hoyen mamomgi nupi taragani thoi edu sagatpa kangbu amana court ki campus ki wangmada leiraga hoyen mamomna yeifare asumba tawbusingna hatle aranba tawbusingna sagotle haibana singba police custody da leiriba nupi singa du bu pukning thogatpa slogan sing lawagi video footage atu lawbu yaroi haina in bahorakpadagi thokibani tungda hoyen mamomgi kangbu du press cup ta laktuna amjugi thakpu businga masum ngrabada yaukhiba pawmi nupi singa duga puna phamina duna wakhal taminaraba tungda yasinaba purakre adi amaromdana Kuki sing estigi listagi lauthoknaba hotnarabadi henna chaoba erang lakhani istelenga amadi kanagumba singna Kuki singbu estigi listagi lauthoknaba hotnarabadi Manipur da henna chaoba erang thokani haina Indigenous Tribal Leaders Forum ITLF na phungdorakni ITLF ki media cell na thadorakpa siorlamana hai maitei singa sina ahanwada tribal oina ba yamna kana honaduna lakhibane madugi matungda yaikhai thingai ba kyamarum thokankre punama si mai palaktabadi gi hauji amung aranma wapum kyamarum sandoktuna amadi case kyamarum pansinduna Kuki singbu estigi listagi lauthoknaba thorang tarakli Manipur palibalenga si maitei singi control makhada lei haiba punamana khanglibani loinana haujik thokliba kangluk irang sida sumaitei gi misang phong amadi lona sangli asiguma se minister en berena lusing lenga asina handak amuk Kuki singbu India gi est list gi lauthoknaba thorang tarakli Mahesor Thanauzam Kawa Republican Party of India Athawali National Secretary Oiriba Miyeshina India government da Sirol Pisinduna Kuki singbu est gi list gi lauthoknaba takshali loinana maitei singmuna list asida sanchina ba thorang tauri magna center da pisin kiba Sirol du da phongdo kiba ki matung ina any mizo Lusai tribe amadi jausing asi kumja English singa maga samapan ga yankhai ga tarukta est gi list san khibani hari adu bohari bo wapam asi collector commission gi report di yaw ba thengnadri Sirolasi gi matung tarako oina hokhiba kumja English singa ni ga kungo humdoi gi December taraga mathoida central government ki makeidi gi Manipur government wapam asi kupna yengsina na ba khangala khiba laikhrabani ITLF ki Sirolasi makhatana hai state lenga sina est list sangada ba phurup singi laifam thokpa criteria sing semdokpa sadoktur Kuki singbo masagi phangpham thokpa hak sing asi phangandana bohonari makhatana chief minister en berena lusing lenga sina Kuki singbo est list gi lauthokna bohona raglabadi hena pamda ba thodok kya thokna ba gi masa oirakani nakala maromna Kuki NP Sadar Hills ki information and publicity secretary Thanglen Hau Songloi Thadorak Posio Lamanahai, Kuki Singbu est list gi lauthokna bohona rakpamadi Indian Constitution da asauba sing narakpamani masina Constitution na piri ba hak sing khongaunare maram masina Kuki bu est list gi lauthokna ba thabak thoram punamak lepkadabani loinana haujik phawbada satakhiba processing marik sumna miam khangan baga loinana review tawgadabani mari Constitution gi mari lena thabak thoram sing pakhat matamda Constitution gi ikai khumna ba mapung phana ngakna satkadabani haidin su paus tapali Makasa tarak po na huyelan pau city gito papaw krana laimakong power station digi heavy fuel sing paktak na turel da thadarak pa digi wathok wekre Manipur lenga na di laimakong power station digi heavy fuel sing leak oirak pani hari turel da hai tarak pa thawk sing mai hauduna salakhiba photo sida May ahum dagi tholakhiba tamthiraba kangluk masel gi lana maram oiraduna kanto sabal gi singmang da laiba mitei sing mayu makai thadokna duna sena khibaga loinana haujik su lan asigi red zone ama oiribani
haina mafam asigi maira paibisina phongdoknaragliba kanto sabal yauna khurkhulna singma mafam sing phauduna seliba luang lei thamna pokpi maril haragasu khangnaba torel maril khanghodana yamlaba thauksing haitharakpadigi wathok oinakre thaudo asigi pau phangmaga mafam asida changsilubada pausi sigi paumida kanto sabal gi mera paibisina phongdorakibada laimakhongi heavy fuel power project asi sahi kun henmegi mamang gi leraklabani heavy fuel power project lariba mafam asigi kanto sabal gi marakta kilometer anirom damak lamne aduga army gi battalion headquarter lariba laimakhongdagina singthaklomda supnadagi kilometer makhairom damak lapnaba mafamni asukkuiba matam asida laimakhongi heavy fuel power project gi thau yubagi thaudok sing thokidraba matuna ngasi numidang wairam pung mangaram tarakpada torel mari lasida yamlaba thau sing paktaknana senthrakhiba asidi project asidagi soiduna yurakpa thau oigani thajade ising mari lasidagi singkhalakpa ising sizinaduna water supply na treatment toraba matungda miyamra thakna sanaba ising piduna laklibani ngasigi thawong asidi Kuki militant singna torel mari lasida sieliba ising asibu sizinariba miyoi singda atamnana singnaduna ising asibu sizinaba yahandanaba satharakba thawong oigani haina akanba wafam pauksi sida phongdoraki adomenama Chief Minister gi secretary na laingak sigi chief secretary DGP additional chief secretary relief and disaster management forest environment and climate change commissioner cum secretary water resources power agriculture home fire service health Secretary Fishery PHED Deputy Commissioner SP Imphal West amasung Director Environment Relief and Disaster Management Fire Service da athuba oina iduna pikhiba sirol amada laimakhong power station dagi heavy fuel sing leak oirakpagi report phangle leak oirakliba heavy fuel sing asina kanto sabal amasung sakmaina singma mafam sing phauduna senbaga loinana khurkhul loitang kameng iroi semba nambul phauduna sielaga imphal turel gi downstream ga samnariba turel maril nehri maramasina mari lainariba loisang singi official singna environmental calamity thondana mathautaba thabak sing kudakta lokhatpaga loinana masida sangadaba missionary amadi manpower singbi award pale heloidabani haina khankhre thabak sing asi imphal west gi Deputy Commissioner na coordinate tawduna makhatana pautak piraktriba phawba pangthokadabani ki seraksida mafam asida sangshiliba ikhugi paumida kanto sabal amasum torel marilasigi nageta lariba miyoisingna phongdorakpada thawgo osigi pautabaga minister sing TS Biswarjit El Susindro amasum haisdingona singba laktuna yengsilaki police ki mekedi suma kokthongba official sing laki masida natana JCB le singba sizinaduna paktaknana sentharagliba thawgi khongjat lefonana ba akan mamong no khona ki haidi panbaya bari ising mari lasida thaw sing paktaknana sentharakpagi mafam kharada miyamna asengba thaw oibra natragna oidabra khangdonaba mayuduna yengmada mai hauduna salaki haidi adumaina maksud minister gi secretary na chief secretary yauna mari leinaba official singda aiba sirol ama khudaki oina pihiba si natana lainga ki maikedi ngasigi thawdo osigi matangda makhataba report amada fangkhide hainasu pawsida makhatari atopa pawmana Rahul Gandhi ki khongset lenga ki athing mana lamba phangloidaba mafamdagi lamthagadauri Chief Minister da haijarubada ayaba piraktraba matungna district magistrate na miyoi kharakhak tingadaba oirabadi yagani herakle Imphal dagi lamthagani thawrangli Rahul Gandhi ki bar zoro naya yatra gi laibak karam tholagadaba khongjom dagi lamthanaba thawrang tawre ke mega sandra Thasi ki taraga marida AICC ki lusimbu Rahul Gandhi na lamjingduna Imphal dagi khongsan bahoduna Maharashtra gi kunung Mumbai phawba satkadoriba Bharat Joro Naya Yatra gi lamthapam Palace compound gi hapta kangjebungda oinanaba thawrang Congress Party na tawraklabasu Chief Minister ga hakthengna unaduna haijaruba phawbada ayaba pirakhidre adumoina mangasi Nungthil District Magistrate Imphal East ki maikedi gi tholakiba sirola manadi khongset asigi lamthabigi thorom akaknaba miyoi khara khaktamak tingani hairabadi makhoigi maming matha amasum apunba mising mangjawnuna piraklabadi lamthaba yagani haina khangalakle haidi khongset asibu hapta kangjebungdagi lamthabigi ayaba pibinabagi damak Manipur Pradesh Congress Committee gi maikedi tha asigi anida Manipur lenga ki mari lenaba official singda permission pibinaba haijarakibani adubu ayaba piraktabadigi chief secretary ga hakthengna unaduna taksin mada phawba Laikhai taraktabadigi ngasi Congress President K. Megasendra na lusingba mute kangbu amana Chief Minister gi Secretariat hakthengna Chief Minister masaga unaduna amuk kahana taksinki adomoina mak Chief Minister masana haujuk Manipur gi oiriba law and order gi matung inani haiduna permission pirakhidabani haidi
से मिनिस्टर एन बिरेन उनरुरब मतुंगदा पाउमिसिंग द केमेगा चंद्रन हाय था सिगी अनिदगी लेंगा से थादुना परमिशन पिबिनबा हाइजखिबने दुबु लेंगा की मैकेदिगी तंग ताबा म खंगलक्तबदगी से मिनिस्टर मसामक उनदुना वरी सनरुबने अदुदा मदुदा महाकना हौजि ओरिबा मणिपुर की फिबम मसि फत्ते मरमदुना परमिशन पीररोय हैरकपने खि मणिपुर लेंगा की थवोंग सिमक यामना लेबक थीबनी हैरदुना खोंगसेट असिदा कांग्रेसना पार्टी की फिराल फाव थोयने सिजनदना इंगना तपना सटकदबने तोंगान तोंगानबा स्टेट अमद यूनियन टेरिटोरी सिंगदगी मिनिस्टर सिंग एमपी सिंग एमएलए सिंग अमदी पार्टी की लुसिंगबा क्या यावदुना सटकदबा खोंगसटनी मसिना लाइंगाना यैखाई थिनगाइबा पीगदबा नत्रगना लाइंगाकता हुंदुना सटकदबा खोंगसट नती हाइरबा फावबदा से मिनिस्टरना अयाबा पिरक्तबसि लेबक थीबने खि लाइंगाना हप्ता कंजेबुंग सिजनगदब अयाबा पिरक्तरबसु पार्टी असिगिदी कॉन्स्टिट्यूशन याबा मोंगना डेमोक्रेटिक ओइना नुपीसिंग अमदी नहासिंग अमदी मियामगी जस्टिस फंगननबा खोंगसट ओइबना थासिगी तरागा मरीदा सुंगसोई सोइदना खोंगसट असि लमथादुना सटकिनाइखि खोंगसट असि थौबाल डिस्ट्रिक्ट की लानाय ओइना लैजब मफम अमदगी लमथारगनी हाइरदुना मसिगिदमक हौजिक नुमित हुमनी मरीनी खक्त ngaisilaklabaniना अकन ममोंगना सेम साबगी थबक खुदक्तगी हौरगनाइखि पाउक्सियेसन हंगबो वांगी पाकुमना माकना हाय लाइंगाकना मणिपुर लो एंड ऑर्डर की फिबम फगले हाइरगसु खोंगसट असि हप्ता कंजिबुंगदगी हौबगी अयाबा पिरक्तबना लो एंड ऑर्डर की फिबम फगलक्त्री हाइना लौबताय थावोंग असि लेगाना मियामगी हक मतपनी मियामगी खोलाव खोंगसट नमथदुना डेमोक्रेसी लेहनदबनी असिगुंबा लाइंगाकसिगी मखादा मियामगी थाजबा उद्रे मसिना मरम ओइरगा मियामना जस्टिस फंगननबा सटकदबा खोंगसट असि तंगाई फदबा अमसु ओहेलकले हाइखि कांग्रेस न चीफ मिनिस्टर उनबगी मांगोइना एआईसीसी सेक्रेटरी एस लाइलंगना हप्ता कंजीबुंगी संथोंगना पाउमिसिंग उनखिबदा करिगिदमक मणिपुर लेंगाना खोंगसट असि परमिशन पीबदा असुक यामना किरिबनोंखि खोंगसट असि हाना सुनबगी अवासै थेंगनंगलबा मणिपुर मियामगी अवानादा सरुक यामिनगदबा खोंगसटनि राहुल गांधी ना खोंगसट असि मणिपुरदगी हौदुना मियामगी अवाबदा सरुक याबगा लोइदना मियामबो असुंबा फंगनबा पामलेखि ngasi खोंगसट लमथाफम ओइगनि हारिबा हप्ता कंजेबुंगी फिबम येंगसिनबा मसुंग पावगी मिफम पांथोकनबा होनाबदा फावबा पुलिसना मखोइबु अथिंगबा पिरखेन सुपेंदबा फुंदोखि अमरोमदा चीफ मिनिस्टरना अयाबा पिरक्तरबा मतुंगदा इम्फाल ईस्ट की डिस्ट्रिक्ट मजिस्ट्रेट की मेकेरिगी ऑर्डर अमा थोलक्तुना लमथाबदा सरुक यागदबा अकक्नबा मीसिंग ओइरबदी अयाबा पीगिना हेरखरे सिरोल अदुना हाइबदा एसपी इम्फाल ईस्ट ना पिखलकपा रिपोर्ट की मतुंगिना हप्ता कंजेबुंगदगी लमथाबदा मसिंग यामलबा मियाम तिनगदबना लो एंड ऑर्डर की प्रॉब्लम थोलकपये अमरोमदा जॉइंट सेक्रेटरी होम नसु ngasi खंगलखिबगी मतुंगिनदी मरी लेनब सिक्योरिटी एजेंसी सिंगी रिपोर्ट हौजुक मणिपुर की ओइरिबा लो एंड ऑर्डर की फिबम येंगदुना कुपथना यिंगसिनबा संगेरकी मसिगी मथक्ता नुमित असिमक्तदा अथोइबा मिथुंगलेन ओइदुना वीआईपी सिंग याउना अहानबा एमआर की बैंक्वेट हॉल दा आर्म फोर्सेस वेटरन सिंगी थौरमसु पांथोकदौरिबनि हाइना खंगलखि हाइदेनसु पाउसिदा मखातारि अतोपा पावमदना तंपाक्तना कुकीना लेरंबा मफमदा संगबा थिंगली सुसामपुरददी मखोइना मीतेगी युमसिंग थुगाइदुना टेमथोखिबदा करिमता हाइद्रिबा करिगिनो हकथेंगनबा पाउदम सुसामपुरगी थेंग्रा लेरक्तगी खुंजामा था निपान हिलगलबा मीतै अमदि कुकी एनिगी मरक्ता थोक्लिबा कांगलुप मसेलगी लान असिदा तंपाकी मफमसिंगददी कुकीना लेरंबा एरियासिंगदा मी संगथोक संगसिन तौबा आर्मीना थिंगली अदुबु सुसामपुरदा था मंगा तरुक संग मीतेगी युमसिंग थुगाइदुना मसुम टेमथोक्तुना जिंगा योटसेकना सिंगबा लोइना होंदुना लौख्रगा युमफमसिंग फावबा टेमथोखिबदा लेंगाना अदुमक येंगदुना लेरिबा करिगिनो हाइना ओइनाम नाउसा मीतै सै निफुगा तरुकना पाउक्सी सिदा फुंदोरखलि मागना हाइ एहाक इसामक अस्मा लाइनागी पेशेंटनी कुकी सिंगी लानगी सैथिंग फंगलबा आइगुंबा अनाबा लेबा कयानो निंगथम थासिदा सैथिंग फंगलमगदबा हाइना हंगलदुना अखोई फिरोल सुदोखरगा लिटनिंगाई फावबा निंगथीजना लेबा नते मसागी अनाबा लेबा मियोय क्याद रिलीफ कैम्पदगी सु नोंबा सत्तुना सेल तानबसु ngamdaba कयानी आइगी इसा नुपा अमगा नुपी अमगानी लाइबक फाबदगी अखोई पुना मेकोला गुलाब हायर सेकेंडरी स्कूल हांग रिलीफ कैम्पदा लेमिनारी रिलीफ कैम्प की कमिटीना फना मिनुंगसी लाइबिरबसु अखोई पुनसिदी अवाटपना ख्वांग कोइदी पेंदबना पुंगनिंग वखल फुंबंगनरी हरखि मे अहुंगी रैली अदुना माइखुम ओइरगा सुसामपुरदगिसु मीतै सिंग तानथोखिनबा इरांग हौरफम ओइखि तोरबुंग बांग्लादा इरांग तौरे ताबदगी अखोई पुनसिन अदुना करी तौसिगी हाइना खनखि अखोइगी पोतसे लुसिनबगी वादी लेखिदे अदुक तमथीबा मवोंग ओइरकनी हाइबसु खलुदे नुमिन अदुगी नुमिदांग वैरम पुंग तरुक मिनिट निफुरोम तराकपा दुवाइदा कुकी सिंगना मीतेगी युम थुगाइरसी मई थारसी हाइदुना लाव खोंगदुना लाखि
फिबम अदु उबदगी अखोइदी पाखतुना वखल मांगनखि पुलिस स्टेशन फोन तौबदसु पैरखिदे असम राइफल्स फोन तौबदना थवाई हिंगनिंगलबदी मखोइगी केमता लाओ मखोइदे ड्यूटी तौबगी ड्यूटी लेट्री हैरखि तलक्तुदा सोमदना मितै हालो अमसुम सुचामपुरसि इम्फाल नते मेजोरामनि हाइना लाउरगा थुगाइ बरखि अखोइ अंगम पंबै पुथोक्तुना डॉन बॉस्को हायर सेकेंडरी स्कूल सेंखि स्कूल असुगी बिल्डिंग मथक्तगी अखोइना उखिबा सक्तम अदुदि पुंसिगी काउररoi अखोइना मतम क्या संगना समगत सगसरकपा युम क्या मैना पुंगांगांगना साकपद उबदा मितगी पी ताखिबा खंगौदे नोंगालमदाय पुंग मरिरोम तारकपदा अखोइ सफगदबा मफम तमना तुमिना थोलखि मैना तुमना साखरबा मदि थुगाइरबाइगी लैकाइगी युमसिंग अदुदगी फिरोल सेगाइ तुगाइ खुंदुना अखोइ कुंथ्रागा तरुक असम राइफल्स की केम फावबा अमुक हना लाक्तुना संगजपम लौखि यामना नुंगसिखिबा मना असम राइफल्स मरक्ता मितै मसा योरमबदगी अखोइदा अरैबा ब्लैंकेट वाइहन्दुना सिजनखि अदुबु अखोइ लिसिंग अमगा सहुम लो मदु मफम अदुदा लैबदा चाक इंसांगदि फजना चरक्त्रे थाइबोंग मना अहुम लोंदुना अमसुम लफु मकादा हाप्तुना याना बसानरखि मफमदुदा लैदिङैदा कुकी नुपीसिंगना एआर दगी केम अदुगी गेट ममांगदा फमजिन्दुना इसिंग सोहन्दना बोनखि अहक मफम अदुदा लैदिङैदा सिन अनिरक सिंगलखि इसिंग लैतबना खोंग हामदना बोहनखि नुमित तारेनि सुबदा अखोइ मिनी सेक्रेटरीट लैबा डीसी की ऑफिस पुरखि अदुगा एक्सचेंज सिस्टम तौदुना अखोइबुना सुचामपुरदगी पुथोकना बोहनखि खुगा तंपाकी मीना तमलकपा पाउददी मखोइना तोंगदबा गाड़ीगी सोद कुकीसिंगना मुनबदा यावखि हाइदि गाड़ी तोंगदुना लाकबदा नुंग थजिलकपा अमसुम नौरी कापसिलकपना अखोइगी गाड़ीगी थोंग थोनाव मपादा फी नत्रगना बेग खाजिलगा थरखि असुमना अखोइ मोइरांग यौरखिबने मथंग पोंगनाफम पाउस्टेदगी तोपा पावना विक्टर अमसुम किम संडेल खुदक्ता फागदबनी कोकोमी मोरेदगी स्टेट फोर्स लौथोको हाइबा ATC की प्रेसिडेंट विक्टर अमसुम किम संडेल खुदक्ता फागदबनी हाइना कोकोमीगी मीडिया कोऑर्डिनेटर समेंद्र थोक्सोम की सिरोल अमना हाइदि मणिपुर थोकलिबा लान असि कनाना थोगनबनो हाइबिसिगी मतांगदा इंडिया की होम मिनिस्टर अमित शाह अमसुम एक्सटर्नल अफेयर्स मिनिस्टर डॉक्टर एस जयशंकर अमसुम NIA ना इलीगल इमिग्रेंट सिंगना थोगनबनी हाइना मयेक सिंगना फोंदोखरबने हाइदि Seoul hai illegal immigrants sing asiga India ga su taunari ko ki lalabu singa kusamnaraga Manipur thugaina ba satharakpa lani masi matam kya sangna thorang thaukshalama tawraga satharakpa lani sugi ground rule thugai ba masum khulai matik sana pairab illegal immigrants sing takthokpa state force kaktada inthoktuna thambaga loinana na koina illegal immigrants sing sida central force yamna toina sogat manbagi thawong si center na Manipur yengliba miyeng si karino Manipur gi maruiba more town gi law and order yengsinbu lakiba 3 corps gi commander lieutenant general HSS Haida Hill Tribal Council more gi president Victor na phongdo ki buwa phamadu kokomi na awang thakta kanem tawi hari sei sigi January mapana more da phongkiba community khara khangna sarugya kiba mi phamamada Hill Tribal Council more gi president haizaba Victor na more state police thamba yaro haina thamki buwa phamadu satna yaroi wapam asi law laitaba laiba amada haigadaba wapam amani hari Seoul hai state amagi law and order ngak paibisi state adugi state police ki mathauni Hill Tribal Council moregi wapam asi Myanmar gi moreda ngasi ngarang da haijin ki ba kuki mi top narco terrorist sing masuma koi sagat pasingna border town asida maning tamna towning ba tawge habani ningsing bayai madudi hokiba numit khrani gi mamangna Myanmar based kuki terrorist sing apapa makal gi nongmai rocket launcher yawn state amasum central force na kapsindun attack torakpadagi kuki narco terrorist sing asigi khutta AR BSF kya amasu laikidre Hill Tribal Council more kotu ITLF KIM Sangdana Singba more state force thamba yaro habisi Myanmar based terrorist sing asi phongna sogotli takpanari maramasna Hill Tribal Council kotu ITLF Kim Sangdana Singba loop sing asi khudakta logyoeba thabak lokhotuna book tawpham to amasum state force thamba yaro haina phongna lauri Hill Tribal Council more gi president Victor gi mathakta FIR panuna khudakta phapham to hairi Myanmar based amasum Manipur operate tawriba sin kuki narco terrorist sing asigi mouthpiece amagum work tawriba kotu ITLF Hill Tribal Council Morena Singba India da satna riba law sing mawa lauduna tawning ba tawbagi mong sipali ba central amasum state lenga na matam lairing election gadabani India government ka su tawnabagi mingda Indian security force sing na koki su outfit sing asida yengliba miyeng asibu khara hongma matam thangmankre makhoi gi ka hen ma mong asi
चेक तौदुना यादे हाइबा अमसु खंगनफम थोकले मसि नत्रबदि याइ खंगबदिगी मंगा कनबा हेनगलक्तुना इंडियन सिक्योरिटी फोर्स सिंगदा रियल ओइबा सजिनदुना माता तौरिबसु नोंगमदि ऑनखतुना खुद सोयदना थरकन हाइबा वाफम सिओल सिदा थमलक्ली अदुग हौजिकोइनदि म्याम पाउस मतांग सलु सिंजरगे मसु म्याम पुना नौबा अपडेट नेमिनसि